अहानबदा मरोइबा पाउ पिजरे नरसिंह महाराज लेखिदबगी चामग हुंफुतरानी थुइसुबा निंगसिंग थौरम स्टेट की थाकता पांथोखरे लमदम अजक खुंदा मिनरिबा कांगलुप खुदिंगमक मचेत मकाई ताबगी वाखलोन थादोक्तुना अपुनबा मणिपुर अमगिदमक खोंग थांजिनमिनसी हाइना चीफ मिनिस्टर एन बिरेन अपील तौखरे लेबाक अमगी ऑफिशियल लैंग्वेज साउखटनबनी हाइदुना अतोप्पा फुरुप कांगलुप सिंगदा नंफुदा चटना हन्नब होनरबदी मदुगी अफब रिजल्ट लाक्लोय हाइना यूनियन एलएफ की हानगी चेयरमैन आरगे सनायाइमना ममी टीवी दा फोंदोरकले हारगी अवार्ड पर लेहंदनबा अनौब नियम नीति अमगी मखादा हार पीरगनी हार फंगदबगी वाथो कुमसी सहीदगी लेहल्लरोय हाइना एग्रीकल्चर मिनिस्टर टीएस बिस्वाजीना फोंदोखरे अमसुंग पॉलिटिकल पार्टी की थबक थौरम सिंगदा लेंगा की मेसिनरी सिंग याहनबिगनु हाइना एमपीसीसी की टीम अमना मणिपुर की गवर्नर ला गणेशन अमदी चीफ सेक्रेटरी डॉक्टर राजेश कुमार मेमोरेंडम बिसिनख्रे खुरुमजरे दयापति सेंजमना हौजिक नुमिदांगी मणिपुरी प्राइम टाइम न्यूज पिजरे अवासिंगी मखुत्ता माइथीबा नंगदुना चाही तरेट खुंताखिबा अदो अमुक हना मनिंग मखा तमनबा होटनबदा अचौबा थौदांग लौखिबा नरसिंह महाराज लेखिदबगी चाबग हुंफुतरानी थुइसुबा निंगसिंग थौरम स्टेट की थाकता चिंगलेमना पांथोखरे लमदम असा खुंदामिनरिबा कांगलुप खुदिंगमक मचेत मकाई ताबगी वाखलोन थादोक्तुना अपुनबा मणिपुर अमगिदमक खोंग थांजिनमिनसी हाइना मणिपुर की चीफ मिनिस्टर एन बिरेन अपील तौखरे ngasi Imphal gi Kanglada State Archaeology amasung Art and Culture Department ani na sinduna pangthokiba ningsing thoram aduda Narsing Maharaj ki khubamda hailei katuna ikai khumnab utke loina nungjeng pukri achobada Chief Minister yauna thoram aduda saru yakhiba maru oiba mioi singna tarpan katke tungda Manipur Rifles ki ahanba battalion na Guard of Honor piraba matung gun salute bk Manipur lenga ki minister MLA makok thongba official amadi saknairaba mioi kayana sarug yaduna pangthokiba thoram aduda Chief Minister N Biren hai hauzik aikhoina leiriba lamdam ase kanana amasung matau karamna thamlambage haibase hauzik ki mirol na ikau kaubugum tawi ipa ipu singi khongul lidraba puwari ningsing draba amade makhoi ne yalamba liklam ngang na chanaba honadrabade aikhoi hinglubagi wahantok leiroi वाखलोन असिना मांग थारागा ngasi मिरोलना पारी पुरी थिरक्तबा कल्चर बु थवैरक्तबा अखोई मसल उसिनरक्तबा अमदे हौरफम मसक खंगदबगे फिबम अमदे लैरक्पदगे थौरम असे स्टेट की थाकता पांथोकपनी मसिना इपा इपु सिंगना लमदम असेगी दमक लौरंबा थौदांग सिंग ngasi मिरोलदा खंगहनबदा अचौबा mateंग अमा ओइगनी ममांगददी लेखिद्रबगे मफमदा हैलै खक कटलगा थौरम असे पांथोकपनी लमदम अजा खुंदामिनरिबा कांगलुप खुदिंगमक मागी आइडेंटिटी ना मांग थारागा थबक तौनदुना लैरे kana amatana lamdam ase nahongna na semgat sagatpada pukning changna dabagi mamitai naga kuki maitai pangal haiba loina kai kauthoknaraga aikhoi manipuri ni haiba wakalon asida changsilaga thabak tawminabagi matam adu hendokna yore lamdam ase ipa ipu singna tarai na semlamba nate maram aduna apunba manipur amagi damak aikhoi punna thabak tawminasi haina chief minister N Biren makhatan appeal tawkhe इपाई पुगी अल्लमनगी खुंगुल लीद्रबा मधुगी पुवारी निसिंद्रबा मधुगी लेरम बलिकलम मयाम दबु ngang सनन न होन द्रगदि मधु अखै अनौब जेनरेशन सोसाइटी एम लेरबगे अखै भ्यालु लेते न लोब अदुगु अखैगी अखै ngasi लेरमसी नरसिंह महाराज लेरमद्रबा गंभीर सिंह महाराज लेरमद्रबा अखै ngasi की मिरोल से लेरमगदर लेरम सिगी थिंकिंग सिगी कांसेप्ट सिगी पोट मयाम सिंग सिगी मिरोल संगन निंगबगी ने अखैना नरसिंह महाराज की नांगे इसे ले खरत कल्लगा दुम लेरमबने आइना नो फंक्शन तोक्से प्रोग्राम तोक्से मयाम द करी नोइसे खंगनसे अखोइ जे दा आदे पोंग सुमाइ चाउन थादरगा लेबिदों मयाम सि खन खनरे इथौक थौइना दबि इसुतना दबि थक्सी कासी याउना दबि पारी पुरी थिना दबि हौरफम नेलगा चन्ना बिगि कल्चर म लाकपदों तौबसिदा अखोइ मांगिबा तारे खलकांड अखोइ खरा हौरसी हैदना मणिपुर मयाम दाइना अपील तौजनिंग बसे अखोइ
sectarian oiba wakal community amdagi wakal khan batong se. It is my earnest appeal. Kuki na kuki ngang batokpiro, nagana nagagi ngang batokpiro, maitain na so maitai ngang batokpiro, aduga pangal na so pangal ngang batokpiro. Ay koi apun bagi oiba port amaka Manipur. Leibak amagi official language saukhatnaba hotnabada akaiba thoidokna leite tawbatabu lon adu chaukhatnabani haiduna atopa furup kanglup singda namfuda chana hanaba hotnarabadi madugi afaba result lakloi. Government of India na Hindi lon ase academic ki syllabus ama oina class 10 fawba tamhangani hariba policy ase asingba policy nate haina United National Liberation Front UNLF hanagi chairman RK Sanayai mana Mami TV da phongdorakle. Mami TV ki staff reporter George Basaspati Mayum amasong video journalist Lai Kantaga akhanana unaba amada UNLF ki hanigi chairman RK Sanayai mana hai furup kanglup khudingmak masa masagi mamalon chawkhanaba hotnabagi universal rights lay. Masi United Nations sakhanglaba rights amani madugidamak United Nations chahi khudingi International Mother Language Day haiduna thoram pangthoklibani. Hindi lon ase India ki official language ama oina chawkhanaba hotnabada akaiba leite adubu luribadi Hindi lon ase chawkhanaba hotnabada boundary lalaga impose tawbagi fibam da changsilaklagadi maduna afaba result purakloi. Marak sida class 10 fawba Hindi lon ase compulsory oina tamhalagadi mahairoi singda ahenba potlum ama oigani masi khana ningai oiba amani. Culture haibasi territorial boundary amana khazilaga thamba yaba nate. Culture mayam toina tinarak pamatamda apikpa culture asi aikoina ningthina ngaksil haudragadi apikpa furup sing achauba furum ni yosin khaigani masi aikoi gi khunai asida hauzik thokleba phenomenon amani Manipura hauzik thainari ba achauba challenge ama hairagadi aikoi gi gelhau furup ke identity nainarakpa matamda confuse oiba identity ama oina leiriba asini masi aikoina munna nainaduna aikoi gi saktam sengbat haudrabadi aikoi mutkiba yana lei. Hindi lon asi school curriculum de yauhandana tongan film amada tambagi maong ama leiragadi kaide. Madu nataduna school curriculum da hapchinduna mahairoi singda class 10 fawba tamgadabani haina lefthoktuna tamnaba hotnabagi policy asidi asingba policy nate haina mahangna makata khe. Kadisi hana akoi somda class 8 fawba Hindi is compulsory subject on tamale. Hojiti masi class 10 ho tamla kui wafam ne ho doris maduda akoi songi mairoi singda ko class 10 ho Hindi lon sit am compulsory tamla gadi akoi mairoi singda extra burden of work adorin Hindi lon tambadune Hindi lon se koi tadi poco de ngangal ko lon natamina toan tamdoina maduda metric se hoji competitive exam wi natural ai changying board na lower examination of oil. Madeda madu tamna hona pada akoi songi me rosinda ate to pa akoi ba modern language manong da su tam doini natra adagi then English su tam doini natra akoi na tam doini lonse kaya no madurite natra adagi adon be examination piga doriba examination thaga doriba mai amada Shama imposed with Jumbra. Nasi Kanning way. Hojiki Matamsa Imala Kataga Kanga Suyarectre, go. Global can oscillate, scenario oscillate. Tilon come out of that. Not only Hindi, English Tenatana, which is Chinese loans to come out of that. But in them, some Chinese loan tamation. Natural. At the Tilon Mamtamare. Sky deep, Tamudan, city. Equator. Mana, how quick Madame to Timber culture over in now. But so far as may Lamiva Adumba, may tam something that may syllabus to go. Lunama, Sibon Tam, Madamani Hazelapose, Masi, they collect them. A symbol, wise policy, and low the academy. Hindi lon class 10 forward tamhanabagi freedom ama lengang lawrakliba ase cultural assimilation gi aronba agenda oina lawba yabra haina Mami TV na hangba wahangi paukum piraduna RK Sanayai mana hai cultural assimilation gi wafam asigi aikoina mamangdagi hauna phone uraba wafam ni matam kaya gi mamangdagi hauna tongan pambai singda assimilation gi process asi chathaduna lakli Nauriba mahairoi singda Hindi lon tamhanaba changsin lakliba khongthang asisu masigi saruk amani lawba yai haina mahangna makata khe Manipuri India tell kibase masi legally and constitutionally very benati hainari madui documentary support mayam sile nari yes masi
the hen in due course of time the process is which is puthong na rakhine maram di maduda yamna hurriedly dangorore mata gum chathagi ba dum ba thawong do madugi asoi ba chaman na di soi puthong na rakhine obviously ko somda kunda jahi cha kaya kunda ita na ba adum ba yellow proof sing 우진은 외계 모험도 오늘 바람보아라가 소리모키 에스밀레 생기토랑 자타라 그냥 하시되고 군아이슬레 바카나이시 소도 관계와 보네 저수 자타라키 동안 발레가 동안 마두기 캐리어 시나라 자타라야 마두디 에코이 히든 에센단 해나 로드에고 이 폰콘 자타라 보게노 the way I could later up Ariba civilization as my cultural aspect to Potogna honor with a Karamba Jago is in a hand, a promoter we had that don't come on my coin. Adam must say to don't hand my sister, and Mam Ularaba, a civilization of him say, city, I don't come of him. Manipuri loan na hauzik oil fibam amadi loan asibu chakot haning bagi wafam fongdoktuna RK sanayay mana makata na hai Manipuri loan asi ngasi sitharak bagi fibam da lairakpa asi yamna laibak thibani Manipuri loan gi ngangna loan asi tongan fibam na maru oina digital platform gi safuna loan asi mangsidlakli ngasi di ngangna loan asi da awon bakaya lakli ngangna loan asina ai balon da changsin laklaga di loan adugi asengwa machat mangthara e Manipuri loan asi chakot hangi hairagadi mapalangi loan sing lausin bagi mahutta Manipurda leiba tongan furup singi loan asi kupna research tawduna fazaba loan sing laukhatuna amatta oiba Manipuri loan ama sagat pachangi masigi damak aikoina thabak paikhat pachangi haina RK sanayay mana makata khi Manipuri loan mo often say simak chisu hana koi meti loan ko gina tra hoje khara hena Manipuri loan hana sana ra say 45 years in top na lero in high tarago adugo yan nang le no de hone sesta ngasi ekwe Manipuri loan han scenario mai te loan siso sistera kulon buena dai linguistics expressing I think ngan loan digital kan was thoro ko de texting de chatting de thoro tongan bala ekwe ngan loan thoi natra madu Nana loan sina loan the Chanchilagadi loan si Kang Hong Jarea Magi loan di Magi a same seconds Mangtere. I don't know, 6 Manipur say Queen Kang Puru Kuntra Hana Tamanava. A people the power issue. Don't want to have a loan dialect Kambo. Puru Mayam Kundam in Nerina. I must see Mati loans except the Mundaba if we at the children of Yorina. Natra. Other way the Masida mo loro se tampakta pa leriwa lenga china impale based over lenga china meti lon ji class and bottom of them haro kwe chimi sil no jang shap to katra other way di nang ne lon do meti lon Manipuri lon se develop to kumsaka research to kumsaka dialects mayam le si lo ne research to laga madu de phasaba wahi wata mayam khangal madu Meti loans, I same woman if you loan like no develop those sang. Laumi miyam da hargi awat pa lehandanaba anauba niyom niti amagi makha da har pinabagi thorang paikhat bahuragani mamang da thokiba har fangnadabagi wathok kumsi sahidagi lehaloi haina Manipur lenga ke agriculture minister TS Biswajena phongdokre wafa masi ngasi sanjen thongda leiba agriculture officer department of agriculture na sinjuna pangthokpa minister TS Biswaji taramna opagi thoranga mari lainana pangthokpa thoram amada phongdokhibani interaction program yauna pangthokhiba thoram adu loiraba matungda minister TS Biswaji na paumi da hai mamang na thokiba har fangnadabagi wathok adu thoktanaba chief minister gi luching makhada anova system chatnaba hawragani masigi matangna district agriculture officer singa su unaduna nauna bab taminaba leide
डिपार्टमेंट की माइकैदगिसु अनौब खोंथांग असिगी मतंगदा मपुंग फाना मतंग पांगलकनी हाइबगी थाजब पिरकले तोंगान तोंगान मफमसिंगदा लैबा लौमीसिंगी हार वाटपगी वाफम लाक्तनबा ऑफिस के फील्ड असिस्टेंट सिंग थादोक्तुना वेरिफिकेशन तौरबा मतों हार पीबगी थबक सथगनी लोइनना हार लौबा लाक्लिबा लौमीसिंगी ओइनसु फील्ड स्टाफ सिंग न यंगसिलबा मतों मफम अदुदा चंगदबा हार सिंग पुलप ओइना पिथोकनबा थौरांग पाइखटलगनी थौरांग असी पांथोकनबा डिपार्टमेंट असिगी एडमिनिस्ट्रेशन सेक्रेटरी अमसुंग डायरेक्टर गसु यानबा लैरे अनौब खोंथांग असना मफम खंगदना हार मांगबा अमसुंग लौमीसिंगदा हार फंगदबगी वाथोक हंदरगनी हाइबगी थाजबा लै था असिगी तांग तरागा हुमदोइदा चीफ मिनिस्टर यावना फार्मर्स मीट अमसु पांथोकलगनी मदुदा लौमी मियामना थेंगनरिबा इशू सिंगी मतंगदा यामना कुमना खनगनी लौखलकलिबा खोंथांग असि एग्रीकल्चर गी पोथोक मरांग कायना पुथोक्तुना लमदम असिगी इकोनॉमी हेंगतहनबा अमसुंग चाथोक मरांग कायबा लमदम अमा ओहनबगी पांदमनी हाइना मिनिस्टर बिश्वजेना मखाताना फोंदोखे लेरिबा अखोगी गैप से क्राइदल कनो से थिदोकनबा अदनो फरमाना थागरइबा लबुक सिंग करिजिंग दुदा चलगा अखोगी फील्ड असिस्टेंट मैम सिंगजिना मेन पावर सिनरगाना येंकान मागी रिक्वायरमेंट पिरगदी अखोई हार से लोइन मक फोंगनगनी हाइबगी असामग लोनना अखोई ngasi कनोदा मियामदा अखोई लोमी सिंगदा अमदी प्रजा सिंगदा अखोइना थमजरी मदुदी स्टेट सरकार की माइकैदगी हौजिक हार चिंगबा लेफ्टना सिंगी अखोई गोडाउन अयाम फुनबा हौरे डिस्ट्रिक्ट सिंगदा पीबा हौरगनी मियामनसु अखोई डिस्ट्रिक्ट की खुदिमक्ता टोल फ्री थमगनी टोल फ्री नंबर दा अखोना हारकपा मतमदा अखोगी आइगी लबुक येंबियु नत्र सी तबियु हाइबा मतमदा अखोई डिस्ट्रिक्ट की एग्रीकल्चर ऑफिसर की माइकैदगी मी सिंग थारकनी लोना लोनना अखोई मियामना कोऑपरेशन पीबियु फार्मर्स सिंग कोऑपरेशन पीबियु फार्मर्स सिंग दमक्ता अखोइना हारगी चेनबा अमदी हारगी अवारपा लेतना पीबा ngमनबा अखोई स्टेट सरकारना तौरिबस्ताना आई मियामदा अमदी मरोइना फार्मर्स सिंग दा अपील तौ पॉलिटिकल पार्टी की थबक थौरम सिंगदा लेंगा के मेसिनरी सिंग याहनबिगनो हाइना मणिपुर प्रदेश कांग्रेस कमिटी एमपीसीसी की टीम अमना ngasi गवर्नर लागा नेशन अमदी चीफ सेक्रेटरी डॉक्टर राजेश कुमार मेमोरेंडम पिसिनख्रे मेमोरेंडम पिसिनबा अदुगा मरी लैनना एमपीसीसी की वाइस प्रेसिडेंट एल तिलोतमाना हाई गवर्नमेंट के मेसिनरी सिंग असी पॉलिटिशियन सिंगना लाना सिजनरकबा असी यामना लाइबक थिबनी लो चलाइरिबा सिंगना लो खोंगाउनरकबा असी मतम चाना कंट्रोल तहौद्रबदी मणिपुर असी लो लेतबा लेबाक अमा सोइदना ओइहौरगनी हिरम असिदा अकनबा मिटिंग चंगबिनबा ngasi कांग्रेस पार्टी ना मणिपुरी गवर्नर अमदी चीफ सेक्रेटरी द मेमोरेंडम पिसिनबनी मखा ताना गवर्नमेंट मेचिनरी सिंग असी पॉलिटिशियन सिंगना लाना सिजनरकलबदी कांग्रेस पार्टी ना तुमिना लेथोक्लोय हाइनसु महांगना मखा ताखे किशन लॉन्गजम हाइबा असिस्टेंट पब्लिसिटी ऑफिसर अमा DIPR गी महागना भारतीय जनता पार्टी विष्णुपुर ब्लॉक ना पाइखट कदबा प्रोग्राम अमगी लेटर इन्फॉर्मेशन दो मान चलमबगी वाने मसि नियम नते मादी पॉलिटिकल ग्रुप नते मादी गवर्नमेंट की मिशनरी नी गवर्नमेंट की विंग नी मा सरकार की थबक तौगदबनी अदुदि नत्रदना पॉलिटिकल पार्टी अमना पाइखट कदबा थबक थौरंगी दमक्ता मान पर्सनली साइन तौरगा लेटर अमा थारम बायबसे सेंट्रल सिविल सर्विस कंडक्ट रूल वायलेट तौ अदुना सब रूल 1 गी रूल नंबर 5 अदुगी मतुंगिना महाक्सी पनिशमेंट पीरोइदोबगी मरम लैते महागसी पनिशमेंट पीगदबनी हाइबगी डिमांड दुनी ngasi अखोइनि काय खुमनजरबा गवर्नर की मफमदा कंपलसरी रिटायरमेंट पीबीदना असिगुमलबा सरकार की मिशनरी सिंग असिबु पॉलिटिशियन मिसयूज तौबसे मतुंग ताना तौदनबगी दमक्ता वार्निंग अमोइना मसे तौबियो हाइदना गवर्नर डिमांड तौब चचबनी अखोइ मथंग तारकपदा चीफ सेक्रेटरी दसु अखोइ मसिगी सेम मेमोरेंडम अमा अखोइ सबमिट तौजखिगनी मालेम पुंबदा थेंगनरिबा कोविड-19 की लाइचेट असगी ngaktoknaba achamba cheksin thorang khara ngakna chatpinaba mami tv की माइकैदगी निंगसिंजरे मदुदी युमदगी हेक जाथोकपगा फेस मास्क पियो मी अमगा की मरक्ता फुटरु केरा पथंबियो माई मिट खुद सा तोइना हामदोकपियो अमदी कोविड वैक्सीन काप यारबसिंग सुंगसोइ सोइदना कोविड वैक्सीन कापथोक्तुना लाइचेट असगी कन्नबा मियाम पुन होनमिदसे लेबाक की दमक थौना लेना थवाई कथोखरबा अथौबा अथौबी सिंगबो अवांग थाक्ता इकाई खुमनबा उटपगी थौरम अमा एप्रिल की तांग तरागा हुमदोइदा थांगमैबन चैराव चिंगदा लेबा मणिपुर मार्टियर्स कॉम्प्लेक्स पांथोकलगनी हाइना सिंगजमै नावरेम लेकाइदगी नावरेम इबोहनबीना पाउमी सिंग फोंदोखरे मणिपुर प्रेस क्लब पांथोखिबा पाउगी मिफम अदुदा नावरेम इबोहनबीना हाई मणिपुर मार्टियर्स कमिटीना सिंदुना पांथोकदौरिबा
thauram numit asida haikat leikat tamba yanaba Manipur High Court nasu numit asigi ayuk pung 6 tagi nungthil pung 5 fawbagi ayaba piraklei Mama Laibaki the Makato Kiba, Mamal Yam Labatawai Simbo Masak Kangbiduna, Awang Matakta Ikai Kumna Udpahibase, Hinghauri Bamiang with Topom Topa Tolang Amani. Tauram Pangtoka the Banumit as the Ban, General Strike Amadi, Makal Amatagi Aki Akang Piduna, Kudong Chada Baton Bigano, Maram Aduna Lamdam Asigi Miam the Atau Basingi Kubam Asida Laktuna Tauram Asi, Mapung Fahan Bio. Loin and Numit as a Lamdam Asigi Yumtong Kudinda Maira Katuna, Atau Basing Buning Sing Minasi Haibo Wafam so, Naurin Ibohan Binafondoke. Athauba Singi Numit, Taragohumdo April na Lakpada, Laibaki the Mug Tawai Kat Kraba, Laiwi Kraba Athauba, Jingburoi Tamburoi Singi Mafamda RPF Amade, Masigi Lanmi Sanglo PLA na Ikai Kumnaba Utpaga Loinana, Lanmi Gimyot Mineda Mapuroiba, Machakai na Bagi Maisa Langliba Ima Ibel, Iche Ichel Sing Amade, Punsi Chupa Soinaiduna Awa Zaiteng Kangliba Mipung Kudimaki Mafamda so, Ikai Kumnaba Utli Haina Lona Tinkraba, Revolutionary People's Front RPF ki Deputy Secretary, Publicity Robin Kumana Media da Thadoropa Chirol Amana Fondragli. Athauba Singi Numit Taragohumdo April na Lakpada, Manipur Ningsing Bangam Draba Matamdagi Hauna Nungsi Chana na Hingminaraglaba, Jingburoi Tamburoi Miyamna, Achin Bakaya Kaitoktuna, Numit Asida Layoi Kraba Athauba Singi Kubamda Hikat Lekat Tambada Saru Yabiu Hainaso, Chirol Asna Apil Taragli. Numidangi Matamda Yumtong Kuding the Maira Katnaba Hairakpaga Loinana, Numit Asigi on a lining Laishongi, Tabak Tauram Sing Natana, Jaksa Haizanaba Amadi, Makal Kuding Maki Harakumai Sing Lep Nabakangalakli. Cherol Asina Hai, Punsi Chupa, Mika Pondo Hingata Bagi Saruk, no Matang Oirabasu, Ningtam na Hinglambana Saruk Cham Hena Fai Haiba Layoi Kraba, Atau Basing na Chain na Tazana Hairamba Wahai Miyamna, Amuka Hana Ningsing Minase. Layoi Kraba, Atauba Ipa Ipu Singna, Manglam Chatagi Hauna, Manipur Gining Tambagi Hak Azi, Tawai Dagisu Hena Lumna Lauduna, Yekna Baga Songna Kiba Land from Kaya the Tawai Pamu Belatana Katokiba Asina, Sing Labakudam ni Haidi. YTB local gi irang Thobal DC office ta revenue amari settlement gi official Singapore famina dena warashin purakna bohanaragani haina Kakching SC gi MLA Mayang Lambam Rameshwar na fongdokre Wafam asi YTB local fencing tawna baga mari lainana Sora Chingwang Malaikaida chathakhiba Yangsin Khongchat amada MLA Rameshwar na fongdokibani All Manipur Muslim Coordinating Committee Amoko ki President SM Jalan yauna chatkiba Yangsin Khongchat aduda MLA Rameshwar na hai Soragi wathok asigi matangda ngarang Chief Minister N Bren unaduna wari sanarude Congress ki matamda miyam ga tathok tasin tawnabagi khudong chaba bikidrabaso Chief Minister N Bren gi pautang matung ina punna faminaduna achum chumda khangdok minabagi tanja ama pirakle Hayeng mag DC Thobal gi office ta lenga ki mari leinaba official sing Sora miyam gi mihut CSO gi luchingba sing yauna document sing puthokna duna yengsin minaragani haina so mahakna makata khe Yom chumna sarkarna Paisa Piraga, Kedupuron Piraga, Laugraba Lamadugi, Boundary Yadu, Development Dugi, Taugador Ivanina, Prazagini Taugador Development, Masi encroachment Laitanaba, Masi Nium Sumna Baround the Masema Gena, Taurakoponi, Masida, Marakta Mamanga, Kangreski Matamda, Soragi, Yativi, Lokolgi, Manunda Laivalamsi, Pitok Pichingi, Letok Lesingi, Matanga, Karamba confusion, Labagino, Haibsi, Akoi. Gyan Tananaba, Honorable Chief Minister na Sinbiduna, Sora the Toy Irang, talk the Naba, Hayengzi, a Deputy Commissioner Towal Gida Pamaga, Kogi Settlement Gi, Revenue Gi, Officers in Yauraga, Soragi Praza Sing Leaders in Yauraga, Ladyba, Boundary, Atumba Karambano, Karino, Hibernating Basingzi, a Koi Masi Gyan Taminabagi, meeting Namatauragani. Ngasigi Yangsin Khongchat aduda saruk yakiba Amoko ki President SM Jalan hai YTB local gi matang na ngarang Kakching SC MLA Mayang Lamam Rameshwar amadi Muslim organization singi luchingba singal loina Chief Minister N Brenga faminaduna wari sanaki bagi warol miyam da paudum laduna hai lengang na Soragi miyam eviction tawbide Sora miyam discriminate tawbide hai bagi wakhalon leiramba adu thadokpiyo Hayeng Deputy Commissioner Thaubalda Mari Lainaba Department ki official sing yauna sathagadawriba verification asida asengba achumba ama soidana purakpa ngamlagani haina miyamna SM Jalan na thazaba pikhe Leriba mayamna masigi matangda wrong perception haibadi sarkarna lanna masida akhoi praja singbu eviction tawbigadore natraga lanna akhoi da discriminate tawbigadore haibana chingbagi akhoi da leramba akhoi da
मदुगी नुंगाइतबा फावरंबा वाखलोन मयामदो मदु थादोकपियु हाइबा वफमसिनी अखोइना मयामदो थमजगदोरिसि नावरिया पाखंग लाकपा असेंबली कॉन्स्टिट्यूएंसी की मनुंग चनबा मफम मंगादा लुपा करोड़ कुंतरे लाख हुंफु मंगा रोम चंगना पाइखटकदबा वाटर सप्लाई प्रोजेक्ट मरी ngasi कॉन्स्टिट्यूएंसी असिगी एमएलए एस केबिना उरेफ उयुंग तमख्रे कॉन्स्टिट्यूएंसी असिदा अमुक्ता ओइखिद्रिबा मओंगदा चाको थौरांगी थबक थौरमसिंग पाइखटनबा होटनगनी हाइना एमएलए केबिना फोंदोरकली ngasi हियांग थांग मनिंग मखा लेकाइदा लुपा करोड़ निपान लाख मापन चंगना पब्लिक हेल्थ इंजीनियरिंग डिपार्टमेंट की मखादा नौना सागदबा वाटर सप्लाई की प्रोजेक्ट अमा एमएलए केबिना लेकाइ अदुगी मियाम यावना उरेफ युंग तमखे थौरम अदुगा मरी लैनना एमएलए केबिना हाई कॉन्स्टिट्यूएंसी असि कुम खुदिंगी इसिंगी अवाबा मायोकनदुना लागले मियामगी अवाबा सिंग कोकनबा अनौबा लेंगाक असना अथुबदा वाटर सप्लाई की प्रोजेक्ट सिंग द मीडियम थमलकपनी इंडिया की प्राइम मिनिस्टर नरेंद्र मोदी नसु कुमजा इंग्लिसिंग अनि सुमना कुनमरी फावगी मनुंगदा लेबाक असि युमथोंग खुदिंग थकनबा अफबा इसिंग फंगनगनी हाइना थमकिबो वाफम अदुसु कॉन्स्टिट्यूएंसी असि की ओइना थबक त ओंथोंगनबो होनगनी हाइबा प्रोजेक्ट सिंग असि चही असि की दिसंबर था फावगी मनुंगदा लोइसिनबा पांदम थमले नेशनल डेवलपमेंट बैंक की मखादा पाइखटकदौरिबा प्रोजेक्ट सिंग असि ममांगदा ऑर्डर थोखरबा मतुंग टेंडर तौबा लोइरगा थबक ओइनादि पाइखटबा हौखिद्रिबा गाक्तनी हाइना एमएलए केबिन मखाताना फोंदोखे ngasi akhoi lebak sigi oina yumdhong khudingi ising phangandaba yade haibagi scheme kaya kaya thadarak pasida akhoi NDB gi genogi makhada hirang thangi jaga sigi oina akhoi water supply si anoba construction amagi makhada hujik si akhoi hapchanjara khoi sadwa hauragani haidana ngasi dagi numit chi lawjabani aduna December bawgi manungda athuba matamda handagi chahi sida haitare manung sida loishanana अदुकी मतिक थुना होना जरकनी हाइदना थमजगे अदुगा मफम सी तसेंगना हिरांग थांग अमा लेरे एनडीबी की मखादा सुजरकदुरिसे अदुगा हाइरिबा मैत्रमगी जगादा अमा मालोंगी जगादा अनि अमा अदुगा कुदोंगपुपीगी जगादा अमगने मफम मंगा सी एखोई डिसेंबर बाउ मनुंग सिदा थुबा मतमदा लोइशनना बकना होनरकनी है ngasi urep yung tamkiba water supply project sing adudi hiang thang malom tulihal malom tuliyaima amade maitram aduga kodom popi gi dana hana leiramba project adu nauna semjin sajin gadabani muslim singi senglaba ramjan tha manungda kwakta gi miyam da thangnaba afaba ising pigani haina moirang assembly constituency gi MLA thongam santina piki ba thajaba adu thabak oina pangthokre kwakta bazar da leiba pukri semjin sajin bagi thabak so MLA ne yingsin kre ngasi MLA Santina Kwakta gi Water Sanitation Committee gi thomi singa loinana henglep SG manung chanba molhoi village te leiba Kwakta saiton amadi kangbai gi miyamda ising piriba matam kuina sizinaba yarudraba water reservoir asi semjintuna miyamda ising fanghan ba hokibani yengsin khongchat aduda MLA thongam Santina hai molhoi village te leiriba water reservoir asi ngasi degi chhi kunthra rong gi mamangdagi sengdok pidana leirakpadagi Kwakta gi miyam ising gi awaw mayuk naduna lakibani अदुबु हौकिबा मार्च थागी तांग कुंतरेता मोइरांग अमरी क्वाक्तागी मियामगा लोइना वाटर रिजर्वर असि यंगसिलुरबा मतुंग मियामगे अपाम मतुंग इन रिजर्वर असि अमुखना सेमजिंदुना रमजान था मनुंग इसिंग फंगहनबा थबक असि पाइकटपनी हौजिक फावबदा मियामगे इसिंग पीनबा रिजर्वर असि सेमजिन साजिनबदा लेंगाकी माइकेदगी मतेंग अमा फाव फंगदे मियामगी खलगा महाकी लनाई सेनफम पुथोकलगा थबक असि पाइकटपनी हाइना MLA Santina मका ताखे Board of Secondary Education Manipur lauba Class 10 exam ngasi humni shuba numit asidaso Democratic Students Alliance of Manipur desangi volunteers singna exam center singna yengsin khongchat kre haidi hiram asi matangda desamna thadorok pachirol amana hai exam niyom chumna pangthok pra haina ngasi desangi volunteers sing chatkiba exam center sing adudi Oinam High School Oinam Girls High School Nambol Higher Secondary School Mekola Gulaf Higher Secondary School Special Regular English School Nambol Nari Kalyan Vidyalayan Nambol Leimapokpam Public High School Leimapokpam dani Nambol Higher Secondary School amasung Mekola Gulaf Higher Secondary School da khara langba natana adumak exam gi moong matau singang na pangthok lamba thengnakhe Leimapokpam Public High School amade Special Regular English School Center asidasu ingna chingna exam ama oibagi chap chaba moong matau singang na exam pangthok longkhe Nari Kalyan Vidyalaya Nambol Center asidade invigilator singna thamoi singna mathau pangthok tabadagi mami khara takhe nattaba pambai sizinaramba sing desamgi thaumi singna invigilator da hairaga mahairoidagi lothokhanke Oinam Girls High School ge center asidasu nattaba pambai sizinabagi mami tabaga loinana desamgi thaumi singna invigilator da haiduna lothokhanke
Thamoi sing na mathau da pungning changna isagi ithau sing pangthokpiu haina center tariba institution pumnamakta desamgi cherol aduna makatana appeal tarakli. Mau Infal Market Temporary Set Semgat Naba Hotnabada, a Choba Todang Lokiba Singbu Towimal Kangba Utuna Ikai Kumnabagi Toram Ama Hayeng, Mau Infal Market Temporary Set as the Pangtokani Haina, Mau Infal Market Coordination Committee Convener Kates at Hobana Fondorakli. Mau Infal Market Temporary Set da Paumi Singa Unaba Amada, Kates at Hobana High, Kumja English Anisuna Taraga Manga Dagi Hauna, Mau Infal Market Coordination Committee na Sinduna Tongan Balaikai the Chatuna, Mau Kaitel as if from the Lakibani. Laibak Fabadi Ngasi Tahi Tarit Matungda Langang na Sinduna Mau Infal Market, Temporary Set Ama Haukiba April Nipalda, Kabo Laikai Nongtrupta Hangdopangamle. Hayeng Pangho Kadoriba Ikai Kumnaba Utpagi Thoram as the Mau Kaitel Oinaba Honabada, a Chowomating Pangbi Kiva Singna Sarugabiu. Aikoi Pumna Magna Mau Kaitel Asibutung Koina Lay Honaba Honaminasi Haina, Kate at Hobana Makataki. Nushiraba, Irecha Kudimak Maugi the Mokta, Lepirakiba, Irecha Kudimagna, Aduada, Baton Pangi Pangde, Haibagi, Lotup Lokoi, Karim Talebidana. Mau Kaitela si Impal da Hingana Honabada, Equina Suangam Saru Yakina, Haiba, Ishagi Dunglava, Tamoy Shengba, the Wiki Basingador, Madu Kanbira Kanda, Hayingasi, Equina Harau Tayamba Pongdopogi, Nungaiba Pongdopogi, Torom Sinjaga Doriba Sideshda, Unamagna Saru Yabalak View had an Akoi, Mau Impal Market Coordination Committee, Mau Madi Impal the Lajerbe Koishio Singi Mot Sinjaraga. Tungi Mirol gi damak khanduna ngasigi Mirol and non-renewable energy sing ase conserve tawba mathau tai haina KFNPD Commissioner Bobby Waikom na phongdokre. Wafam ase energy conserve tawba ga mari lainana pangthokpa saksam campaign hangdokpagi thoramda Commissioner Bobby Waikom na phongdokibani. Green and Clean Energy Haiba Thimda ngasidagi hauduna April 20 fauba chathagadaba mass campaign hangdokpagi ngasi Nirmala Hotel da pangthokpa thoramda Bobby Waikom na hai India ase malem ki khwaidagi yamna energy consume tawba laibak singi manungda ahum subada lay. Non-renewable energy sing aikhoina yoksinduna thamba yamna mathau tai. Energy conservation tawbagi hainabi ase aikhoina yumdagi hauba yai. Aikhoina chakthong gas karamna lemna manghaloi amadi gari thobada karamna thau arembada manghaloi haibagi pambai sing khangba tangai fade. Masigidamak miyamda IEC gi program sing piba changi. Tungi haurakliba angang singi khanduna Ngasigi Mirol na energy sing ase yoksinduna thamnaba hotnasi haina mahangna makataki. Dakar wena khanjariba koigi nungai ba mi lifestyle makoi su continue to ba koi energy si koi gas sira thamba dakar we aduna koi loi lusanda ba aduna sigi saksam se uje energy si kamaina conserve to ge haibagi khongtha ba india government na singira kana azad ka amrit mahotsav ka Punjala clean and green energy themes. Habadi Hakshan Sotaba, environmentally polluted, environmentally clear about Hakshan Sotaba, Nona Nodala Riba, Kunida Riba, energy set Masiya Lushandaba, so that Aras and see in the future, Gardido. Ngasigi thoram adda KFNPD gi director Robert Sam Asem amadi all industry Manipuri state level coordinator RK Mohen guest of honor oina sarugya ke thoram adda saru yariba singna energy yokchinduna thamnaba saksam 2022 gi wasak lokhe TZ Higher Secondary School gi hanigi principal Dr. RK Pramodini Global Human Peace University na lemjaningai oiraba Doctor of Education Award piduna ikai khumna kre Global Human Peace University na sinduna pangthokpa award lanthokpagi thoram ado chatliba tha asigi mapanda Tamil Nadu gi Coimbatore da pangthokibani panba yabadi Dr. RK Pramodini asi teaching gi lamda India da thoidongna sakhanglabi oza amani TZ Higher Secondary School gi principal oina thabakta gi potharaba matungda hauzik so children rights education amadi women empower gi lamda tongan wa thabak kaya paikhatli Pali balengak asna lepa leitina changsil lakliba war on drugs khongjang gi saruk ama oina ngarang amasong ngasida tongan mafam singdagi heroin number 4 powder amasong yungang bottle kya fagat pangamkre haide thaudok sing aduga mari lainana police tagi fangba tongan ba pau sing amana hai ngasi ayuk pung 3 minute rom taba adwaida Bisnupur Commando gi team amana kwakta chural mapal dagi heroin number 4 gram chamriga marifu nipan rom yauba sob case nimfu mioi ani dagi fagat pangamkhe
Faraba miyoy ani adudi Kwakaithel Thauda Babok Lekaidagi Wahengbam Rajkumar Chahi Kungamanga Apokpa Lekhidraba W Sunil amasung Churachandpur District ki Manung Chanba Thalunge Khauzang Village dagi Khaimulan Singsan Chahi Kunganithoi Apokpa Gaikholen Singsan Kawi Makoi animak makhataba action laukhanaba potlamga konana Moirang Police Station na kusinakre haidi Amaromda ngasi ayuk pung mga rom tarakpa adwaida Imphal East District Police amasung Commando gi apunba team taraga marina kairang chingyagi akoibada search operation chathabada miyoi amadagi heroin number 4 gram kuntaruk amasung ahangba plastic belt chamaga konana fagat pangamle Faraba miyoi adudi kairang chingyadagi MD Imtiaz Khan chahi nifuga humdoi apokpa lekhidraba MT Aljal Khan kawi Miyoi adu makhataba investigation gi damak Hengang Police Station da fagatlaba polam sing aduga konana kusinakre haidi Changsil lagliba war on drugs ki khongjang asida ngarang nungtul pung mari rom taba adwaida hata golapati gi area da Imphal East ki commando team amasung women police station gi personal sing yauna chatakiba frisking checking amada plastic belt taraga mari da haptuna purakpa heroin number 4 powder fagat pangamle haidi Drug ka konana faraba mi adudi hata dagi MD Munna Ali chahi kunga humdai apokpa MD Liakat Ali kawi mahak haukiba chahi anirong gi mamangdagi drug yonbagi thabak chathaduna lakiba miyoi ni haidi Amaromda ngarang numidang pung tarom tabada foreign liquor liter marifutara tarok Palen Police Station gi gate mamangdagi fagat pangamkre Potlam sing adu Sora Karanchi dagi MD Amir Khan kauba miyoi amana More Border Town ge GI parking dagi purakpani haina pau asnam kataragli Kumja Inglising anisum na taraga tarit ki July ki tang taraga tarukta matam adu gi Manipur ki Chief Minister N Birena sangaram kiba Thawal gi Family Court numit adu dagi ngasi fawba regular judge amata hapidana lairakli masina maram oiraga advocate amasung case thengnari ba miyam da chaun awawa mayong nahle loidana Thawal gi Chief Judicial Magistrate asiso case ama loishin bada adu ki matik matam yamna lawre haina Thawal District Bar Association ki Vice President KH Arun Kumar na phongdorakli Ngasi Thawal Complex sa Labor Bar Association asigi office ta pangthokpa pawgi mifam amada wafam sing asi phongtokla na KH Arun Kumar na hai karamba matam da case tawgani haiduna numit khudingi court ta chatlaga ngainabagi fibam amada leire amasung regular judge leitaba maram na case ei thokpa natana atopa upai leitabagi maong amada leire Family Court asidadi imung manungi oiba athuba case kaya marum lai laibak thibadi court asigi regular judge leitaba maramna matam chana case lokot pidre Court asidagi fangadaba khudong chaba sing fangba ngamdana leire pumnamak asigi tainafam ne advocate singdani hiram asigi matangda mari leinaba singda memorandum kaya pisinkhrabaso ngasi fawba yengsinbidana leire Thawal gi Family Court asina kakching amasung Thawal District animaki puribani Imphal East amasung Imphal West District na Family Court ki regular judge loina thamlaga District ani koliba Thawal gi Family Court ta meeting changbidaba asi laibak thibani Thawal amasung kakching miyam gi khalaga athubada regular judge ama hapiraknaba Arun Kumar lenga ki pukning makha tana chingchilakli inauguration di tawdirame makha tabada regular judge happy dragadi madu kinjinda amasung kanosingda akogi case akogi dilia litigate tawe adu case tawnari bana case thadin awaba yamna wera khudam ai haijege hospital ama linkhalamaga Doctor Matam Khala Thamaga regular doctor Thalak Dragadi hospital function Togidra hospital function Togidra similarly Thawal Family Court of Linkat Pirame 16 July 2027 Togiramaga regular Amata Happy Dragadi Kamai Tona Hui Prazagi Hui Kotuma Linkat Bagi Hui Atale Bagi Duina Womangi Puning Chinganjay Matang asta break amalawin na si LX Sublimation Pauna Bazaar Imphal JMG Shopping Complex First Floor Mafam asida mag printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani Items available are mug printing, cover printing, t-shirt, keychain, photo frame All the mentioned items will be available at wholesale rate in LX Sublimation. LX Sublimation. Pauna Bazaar Imphal, JMG Shopping Complex, first floor.
Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da fangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX sublimation. Break matungda mayam taram okchari. Manipur State Sumang Lila Council na sinduna hayeng nungtil pung amataba matamda Imphal ki Palace Compound da leiba Iboyayma Sumang Lila Sanglenda kunithoi suba Sumang Lila numit pangthong na ba sem sabaga loinena Sanglen asigi akoibada nupa lila kangluf amadi nupi lila kanglup singna saru yaduna lamtu sit sengbagi thoram pangthokre. Thauram aduga mari leinana Sumang Lila Council General Secretary Yumnam Nilachandra na hai matam kuina COVID-19 laichat na maram oiraga Sumang Lila utpa lepraba matung COVID ke fibam phagalakpadagi makhata na lila utpa horakpasida nungai fawi loinana Manipur amadi Manipur gi mapanda khundariba miyoi singda yaifa pauzal piraduna aikhoi masal amata oibagi lichingda punsinduna ing tapna tangdu leitana leminarasi hayeng pangthokadoriba thauram asa Sumang Lila bu nungsibiba singna matam chana lakpiduna sarug yabirana ba miyangi punung singsinke Sumang Lila de April 12 asi hayeng tare maram aduna hayeng gi mangoi na Sumang Lila gi complex ase masi lulan thamnabagi damakta nipi Sumang Lila amasung nupa Sumang Lila Manipur State Sumang Lila Council gi makha da leiba affiliate toba la kalu khuding mak na hujikti yamna unity oina na hujik mathang mathang lali la kadaba sumyam watli social service ki akogi thaba ama program pangthok chabani masigi service ase mapung phana pangthok mi bogi damukta la kalu khuding mak pu Manipur State Sumang Lila Council gi maikai di tobimal khamu uchari amasung Manipur san lai pakta kundare ba amasung pithribida maitai haiba Manipuri lol thokpa khuding mak ta Sumang Lila gi paujel ase Sumang Lila de gi paujel ase mangoi na ngasi Ministry of Electronics and Information Technology ki meeting makhada Central Agricultural University Cow College of Agriculture amadi Digital India Cooperation sinduna ngasi laumi singi pauzal haiba project asigi awareness program amang ngasi pangthokre Imphal East ki larik yangbam da pangthokhiba thauram aduda maikai adongi miyoi kayana saru yakhe Thauram aduga mari leinana Kaugi Assistant Professor oibata natana laumi singi pauzal project ke Principal Investigator Dr. Avinash Moirang themna hai laumi singi pauzal haibasi mobile based advisor service ne project asna laumi singbu lemna register tawduna laumi singda pothok ama puthongna ba khonabada expert singna mobile gi khuthangda mateng pangani project asigi makhada housing state asigi laumi lising mari gi mathakta register tawre housing fawbagi oina state asigi district manga haibade Imphal East Imphal West Thaubal Bisnupur amadi Kakching gi mafam sing project asi paikali project asigi makhada animal husbandry horticulture amadi fisheries ki lamda kanaba kaya piri project asna piri ba kanaba sing laumi singna laubiyo haina mahangna makhata khe Food Corporation of India FCI Thaubal District ke Tangjeng da laiba Food Storage Depot na sinduna India na ningtamba chahi humfutara manga mapung pharakpaga mari lainana Azadi ka Amrit Mahotsav ki thoram ama depot asigi campus da pangthokre Ana Yojana and Public Distribution Highway Hiram da pangthokpa thoram adu da Thaubal gi District Supply Officer DSO MD Nizamuddin hai India ki Prime Minister Narendra Modi na laibak asida laiba leitalaira sing amata chara helaloi haiba pandamda tongan be scheme kaya haudoktuna cheng kg amada lupa ahum da fanghale PMGKAY gi makha da su miyoi amada lemna cheng kg manga fanghale fangpham thokpa miyoi singna soidana fanghanduna laibak asida cheng leitabadegi chara henba miyoi amata laihendana ba kana honari maram aduna fair price of ki rationing agent singna so asawa thodang lobiyo haina mahangna makata na phongdokhe Antadaya Anna Yojana Hena Ekuna Public Distribution Makada Yentopega Mayam Panganiba Mayam Pangangeriba Adumba Sieng Makan Asigi Saru Amagi Makada Nungaiba Haroba Pongo Puding is a public session. Tasinamati Masigi Imasi Nakoi Kuina Ayamba Hiki Masigi Resini Agent Sing Kanmakan the show Yam Nangasagi Later Laragi, Yenga, Nomagi, Shunomdana, Sara, Nomagi Tandiriba, Adugi, Mio, target Inga. Target Inga, agent went over the Sumasagi India, Iski guideline, make sing like Huda, Asagi, Tapi.
Lamsang Police Station gi manung channel leiba mafam amadagi chahi taraga mapan khakta ngairibi maunaha aman namdina ijet manghan biramba miyoi sing mapunchi chupa jail da thamduna akan bacharak pibiyu haina maunaha asigi manempok huidrom safa bina paumi singna phongdokre Imphal gi Manipur Press Club ta pangthokiba paugi mifam amada huidrom safa bina hai Mamang tha Mars ki tang nipan gi nungthilda mana inkhol mamang lekai dagi ke Ajit Kumar chahi kunthraga manga apokpa nimai amadi leikai astagi oinam sana tomba chahi nifuga nithoi apokpa Nabakumar achikpa tanza yenglaga namduna ijet manghan birambani Ijet manghan biraba matung thaudok asi atokpada haidoklabadi hatkani haiduni khelam ki haidi thaudok asi thokraba matung nongalaga maunha asigi thawai nungai taba matauda mapuroibana kari tawrabano hanglubada kaplaga thaudok adugi wari tamlakhe Maunaha ase hauzik tha mari ki angang mironduna lairibani paisa paidi laire haiduna yamna usitana tawi basi pende maram aduna thaudok aduna chenari ba hauzik jail da lairiba miyoi ani ase mapunsi chupa jail da lehanbiyu loina na hiram asa lamdam asigi CSO singna meeting changbiyu hainasu maunaha asigi manempok hiram safa bina makata na phongdokhe na moina koi ko ok da bini laida ba hagdung na ke na paisa ta ne na mamau rupi je taw hali ni yu ambi ni bo hai bi moina koi nung je yu masuna sa de chura no maga sa ja bini koi de du ya mo sitana handana ka de moina kali je nupa ani sina changak pa matam da ai mo sina ocha thong ga yu ga potho pi bani ada khudong ja ba lauri ni nupa ni na ka na si bok ta hai moina ngangi je koi da badana pi je du na yam pen de mo gi phangbam to go da li phangan biu mapun je ju ba ka sum sing chang de lelan biu Haukiba tang taruktagi CDAC gi Authorized Training Center Poilapolda Maite Entrepreneurs na sinduna chacharakliba Maite mek tambagi thauramgi manung chananga se nongmagi oiba awareness campaign amasu pangthokre Thauram asa Maite Entrepreneurs ke General Secretary Mutum Birmani na mifam mapo Milan Kanglaipa ki President Yanglem Biren Maite na Chief Case Naurem Nongmai Lembi Leima Thangzam Prozen President MYFA has detained social worker na guest of honor oina saruyakhe Thauram adada saruk yakiba singna maitai mayek ase aikoi pumna makhaitaba yadrama mayek amani haina phongdoknakhe Council for Advancement of Rural Development CARD Thobal Khetri Laikai na Small Industries Development Bank of India Sidbigi matenga loinana Makeup and hair styling gi matangda numit kuntraga mangani chupna CARD ki training hall da chatharakiba Swalamban Kausal Unayan program nga solution kre Apun ba training kuntrana saru yaduna chatharakiba skill development training program ado lotion bagi thoramda Manipur Industries Development Council MIDC Imphal gi chief consultant Wairagumani MIDC gi chairman P Loken Sidbi Imphal gi branch in charge Bikram Kumar amadi Sidbi Imphal gi development assistant David Khangembam na athoiba mithung sing oina saru yakhe MIDC Imphal ki chief consultant Wairagumani na hai service sector ama oiriba makeup amasung hair styling gi training singna maromdom lepcha bangamnaba yamna kanna hotnaba ama changi masida ikaiba amadi pungning hanthaba yade isana hairiba sing adu miyam mangda puthokpa ama changi maram adun skill development training program ase mapung fana yawnaba Wairagumani na training sing da haike Mamdi aina haigiba jubo haigowling dregadi aran mam leile ko adana ko na si mamanga ina musu ai du ako ni education ki quality hai ko quality se karana po ta osa de ngakna de sagi tam mi mi di su quality po ko tai adani na si ina amka na ni ni ngasi de training yo ba ko ina tamjagi ba mayam se ko kamai to ga ni ma na kamai to su so de ki aina tamun bi se ni an da kamai to khlan ji gai bi se aina to ta PMGSY gi makhada haukha babu bazar dagi kiam wang mataba moizing khul fawba chawrang kilometer mari khara henna sangba lambi asigi artwa ki thabak suba hauramlaga lepkhre thabak asi suba matamda roller na chingba sizinaduna niyom chumna swaningbani madu pumnama amada tawkhide haina kiam wang mataba youth welfare association KWYW gi secretary Thinguzam Mani Chandra na mari leinaba singi puning chingsilakli Hiram asiga mari leinana KWYW gi secretary Thinguzam Mani Chandra na hai lambi asi artwork khaktamak subana lambi gi nak yeta khundari ba imung sing uful na maram oiraga leina kaya thorak nabagi macha ohele
nongzu pantha yorokpana miyam chathok chasin tawbada khudong chadaba kaya mayoknagadori program gi matung ina lambi sembagi ahoba sarukta theliba PMGSY gi information matung ina hairiba thabak asi chahi asigi January tang 5 da department na piba matam loikre adubu sugadaba thabakti aduki matik watli nongzu tha lakchani mamangda hairiba thabak asi athubada loishinbiyu mari lenaba minister department amadi contractor singna honabiyu natrabadi makhal makha kaya gi khongjang sa tharak loi hainingai leite hainasu mahangna makha tana phongdokhe हारिबा कोई 2022 की बोट ममांग द लोसंगनी हाइबा की पांडमदा हाना वांगजरम बत्रोबान की कोई लौनबान सिंग सी मोय लंबी पाक्थोनबगी एमदा कोई थुगाइबा अदगी अमम तोबा सेमदा हाना की वांगिबा सरoktosu लोइम नेमग्रे अदुगा आर्टवर्क तौरिने हार मपुंग फानसु तौदे हाना की वांगिबा सांगसु वांगनद्रे हौजिक नोंसु था लाकदबसिन मरम ओरगा कोई इसिंग इचाव लागबा मतमदा कोई नाये तब तारीबा कोई खुंजा सिंगना इसिंग से पाथोकिद्रा हाइबगी मी पाइबा याम साउंग लेरे PMGSY की मखादा हौजी हौजी अखोई मांग लैरिबा थोंगजे सही अहु मरी ममांगदगी थौबा अखोई कनो वाइथौ तांजेंगदगी फावरगा कियाम वांगताबा फावनबा अखोई सेमिबा यान मरुइबा थोंग असिजु सही मरी मंगाई ममांगदे साबा हौजिबो लोइसनबिदे Chahi asida pangthokadawriba Commonwealth Games yauna malimgi tongan badminton tournament singda saruk yanabagi trial selection gi damak Manipur dagi hokhiba badminton sanaroi Maisna Mairaba Khairakpam Manjit amadi Konthawjam Dikku khalakle haide Hiram asigi matangda Badminton Association of India na thadaropa chirol amagi matung ina chahi asigi megi tang nipan dagi taraga manga fawba Thailand gi konung Bangkok ta pangthokadaba Thomas and Uber Cup England gi Birmingham da July tang kunipan dagi August ki tang nipan fawba pangthokadoriba Commonwealth Games 2022 amadi China gi Zhejiang da September tang 10 dagi kunmanga fawba pangthokadaba Asian Games ta India gi team semnabagi damak tha asigi tang 10 ga manga dagi kun fawba New Delhi da selection trial pangthoklagani haide hairiba selection trial aduda Manipur dagi hokhiba badminton sanaroi Mairaba Luwangna senior men's ki single event aduga Khairakpam Manjit amasung Konthawjam Dikuna senior men's ki double event ki damak saruk yagani haide Kasar da laiba Yaifalamjing Maira Maruk BB Gram na sinduna Kasar gi BB Gram Durga Mandopta nongmagi oiba maitei mek tambibagi thoram ama pangthokre Thauram aduda Kongbrai Lakpam Binod Bihari Yanglem Biren Thangjam Brozen Soibam Maniton amadi Yaifalamjing Maira Maruk ki president Chabungbam Sana hanbina president members sing oine saru yakhe Thauram aduga mari leinana Milan Kasar Panagi General Secretary Saityabati amasung Ningombam Ranjina makhoi oiba wafong kaya phongdokhe Tungda maitei mayek tambibagi thauram adu makha satakhe Aroibada maroiba paw mana pizare Singh Maharaj laikhidabagi chamaga humfutarani thoi suban ningsing thauram state ki thakta pangthokre Lamdam asa khunda minariba kangluk khudingmak machet makai tabagi wakhalon thadoktuna apunba Manipur amagi damak khong thangjin minasi haina Chief Minister N Biren appeal tawkhre Laibak amagi official language saukhatnabani haiduna atopa furup kanglup singda namfuda chatna hanaba honaraklabadi madugi afaba result lakloi haina UNLF ki hanagi chairman RK Sanayai mana Mami TV da phongdorakli Hargi award pa laihandanaba anauba niyom niti amagi makhada har piragani har phongdabagi wathok kumsi sahidagi lehalaroi haina Agriculture Minister TS Biswajina phongdokre Amasung political party ki thabak thoram singda lenga ki machinery sing yahon biganu haina MPCC ki team amana Manipur ki governor Laga Nation amadi Chief Secretary Dr Rajesh Kumar memorandum bisinkre Matang asta numidangi Manipuri Prime Time News Lesson Jare Manipur da tholiba ipau sing khangna bagi damak Mami TV mi deng tabiyo